ꯃꯤꯌꯥꯝ, ꯑꯩꯅ ꯎꯠꯆꯔꯤꯕꯁꯤ ꯂꯦꯡꯕꯨꯝ ꯄꯥꯝꯕꯤꯅꯤ꯫ ꯂꯦꯡꯕꯨꯝꯁꯤ ꯑꯁꯤꯒꯤ ꯃꯄꯨꯟꯁꯤꯗ ꯂꯨꯄꯥ 10 ꯄꯤꯗꯨꯅ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯨꯄꯥ 30ꯒꯤ ꯂꯩꯔꯛꯄꯅꯤ꯫ ꯂꯦꯡꯕꯨꯝꯁꯤꯒꯤ ꯃꯔꯝꯗ ꯑꯣꯏꯅ ꯀꯥꯟꯅꯕ ꯈꯔ ꯍꯥꯏꯖꯅꯤꯡꯗꯨꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯍꯥꯞꯆꯔꯛꯄꯅꯤ꯫ ꯂꯦꯡꯕꯨꯝꯁꯤ ꯙꯨꯞ ꯄꯇꯥ ꯍꯥꯏꯅꯁꯨ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯈꯪꯅꯩ꯫ ꯂꯦꯡꯕꯨꯝꯁꯤ ꯁꯥꯏꯅꯁ ꯅꯥꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯁꯥꯏꯅꯁ ꯅꯥꯕ ꯃꯤꯁꯤꯡꯅ ꯂꯦꯡꯕꯨꯝ ꯃꯅꯥꯁꯤ 2-3 ꯍꯦꯛꯂꯒ ꯈꯨꯠꯅ ꯅꯩꯈꯥꯏꯕꯤꯔꯒ ꯃꯍꯤꯗꯨ ꯅꯥꯇꯣꯟ ꯃꯅꯨꯡꯗ ꯇꯩꯁꯤꯟꯕꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯇꯣꯟꯁꯤꯜ ꯑꯅꯥꯕꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏ꯫ ꯑꯄꯣꯝꯕ ꯃꯊꯟꯇ ꯄꯣꯝꯂꯛꯄ ꯑꯅꯥꯕ ꯃꯐꯝꯗꯁꯨ ꯂꯦꯡꯕꯨꯝ ꯃꯅꯥ ꯅꯩꯈꯥꯏꯔꯒ ꯍꯤꯡꯅ ꯃꯍꯤꯗꯨ ꯇꯩꯁꯤꯟꯕꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯅꯥꯇꯣꯟ ꯃꯅꯨꯡꯗ ꯄꯣꯝꯕꯗꯁꯨ ꯂꯦꯡꯕꯨꯝꯒꯤ ꯃꯍꯤꯁꯤ ꯇꯩꯁꯤꯟꯕꯗ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯑꯈꯪ ꯑꯍꯩ ꯍꯅꯨꯕꯤ ꯑꯃꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ, ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯑꯅꯥꯕ ꯀꯌꯥꯗ ꯀꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯁꯥꯌꯣꯟꯕꯅꯤꯁꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯂꯦꯡꯕꯨꯝ ꯐꯪꯂꯕꯗꯤ ꯃꯆꯩꯗꯨꯗꯒꯤ ꯐꯖꯅ ꯃꯅꯥꯗ ꯃꯣꯝ ꯂꯧꯊꯣꯛꯄꯤꯔꯒ ꯆꯥꯝꯊꯣꯛꯂꯒ ꯂꯦꯡꯕꯨꯝ, ꯑꯥꯂꯨ, ꯃꯣꯔꯣꯛ ꯑꯇꯦꯛꯄ 1-2 ꯍꯥꯞꯇꯨꯅ ꯐꯖꯅ ꯐꯨꯠꯄꯤꯔꯒ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯊꯨꯝ ꯍꯥꯞꯇꯨꯅ ꯑꯩꯅ ꯎꯠꯆꯔꯤꯕ ꯑꯁꯨꯝꯅ ꯃꯦꯠꯂꯒ ꯆꯥꯕꯤꯌꯨ꯫ ꯁꯥꯏꯅꯁ ꯅꯥꯕ, ꯇꯣꯟꯁꯤꯜ ꯅꯥꯕ, ꯑꯅꯥꯕ ꯑꯄꯣꯝ-ꯑꯇꯪ ꯅꯥꯕ ꯀꯌꯥꯗ ꯌꯥꯝꯅ ꯀꯥꯟꯅꯕꯅꯤ, ꯃꯍꯥꯎ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯄꯨ ꯄꯥꯝꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯦꯡꯛ ꯌꯨ ꯃꯤꯌꯥꯝ꯫